ꯆꯥꯏꯔꯤ ꯈꯣꯠꯂꯤꯒꯁꯦ ꯑꯃꯠꯇ ꯂꯣꯏꯁꯟꯗꯦ ꯍꯥꯏꯕꯅꯤꯗ ꯅꯣꯡ ꯍꯦꯛ ꯅꯝꯕꯗꯒꯤ ꯅꯤꯛꯇꯅ ꯁꯤ ꯃꯤ ꯄꯣꯡꯂꯛꯑꯒ ꯁꯤ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕ ꯃꯣꯔꯥ ꯅꯨꯡꯔꯥꯒꯁꯦ ꯈꯔ ꯂꯣꯏꯁꯟꯒꯦ ꯍꯥꯏꯗꯦ ꯍꯥꯏꯕꯅꯤꯗ ꯅꯤꯛꯄꯗꯅ ꯌꯥꯝ ꯀꯪꯕꯅꯁꯨ ꯂꯣꯏꯔꯦ ꯅꯣꯏꯌꯨ ꯌꯥꯗ꯭ꯔꯕꯅꯦ ꯅꯪ ꯑꯃ ꯅꯤꯛꯄꯗ ꯔꯤꯜꯁ ꯅꯝꯕ ꯂꯣꯏꯗ꯭ꯔꯣ ꯀꯥꯟꯁꯤꯗ ꯉꯥꯡꯈꯤꯗꯦ ꯌꯥꯗ꯭ꯔꯕꯣ ꯂꯣꯏꯔꯦ ꯉꯥꯡꯕ ꯆꯥꯛ 이싱 ꯊꯣꯡꯗꯣꯛꯑꯣꯀꯣ ꯆꯥꯛ 이싱 ꯊꯣꯡꯗꯣꯛꯑꯣ ꯍꯥꯏꯁꯤꯅꯤ ꯁꯤꯒ ꯃꯩ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯕꯨ ꯄꯨꯊꯣꯛꯑꯒ ꯑꯁꯤꯗ ꯃꯩ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯕꯨ ꯇꯥꯗꯦꯕ ꯁꯦ ꯍꯦ ꯑꯃꯨꯖꯥ ꯁꯦ ꯄꯨꯊꯣꯛꯀꯅꯦ ꯃꯩ ꯊꯥꯗꯣꯛꯑꯝꯃꯣ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯅꯦ ꯃꯩ ꯍꯦꯛ ꯊꯥꯔꯝꯗꯕꯗꯅꯦ ꯀꯩꯗꯧ ꯌꯦꯡꯉꯣ ꯆꯠꯂꯦ ꯃꯩ ꯊꯥꯗꯣꯛꯑꯝꯃꯣꯀꯣ ꯀꯔꯤꯅꯣ ꯂꯧꯔꯤꯡꯖꯦꯜ ꯂꯧꯔꯝꯗꯥꯏꯗꯗꯤ ꯃꯆꯤꯟ ꯃꯈꯥꯒꯁꯤꯅ ꯐꯔꯤꯕ ꯑꯃꯨꯛ ꯇꯣꯏꯕ ꯑꯗꯨꯒ ꯂꯧꯈ꯭ꯔ ꯃꯇꯨꯡꯗ ꯊꯣꯛꯑꯕ ꯑꯃ ꯍꯦꯛꯇ ꯇꯧꯋꯦꯕ ꯊꯣꯛꯑꯒ ꯀꯔꯤꯅꯣ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯄꯥꯈꯨꯝꯗ ꯈꯨꯝꯃꯦꯕ ꯅꯨꯡꯉꯥꯏꯅꯤ ꯃꯊꯪ ꯆꯥꯟꯁꯇꯤ ꯂꯩꯇ꯭ꯔꯦꯗꯅ ꯃꯣꯏ ꯍꯩꯃꯥ ꯍꯧꯖꯤꯛꯐꯥꯎ ꯅꯤꯛꯇꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯦ ꯁꯤꯁꯨ ꯍꯧꯖꯤꯛꯐꯥꯎ ꯄꯨꯊꯣꯛꯑꯒ ꯃꯩ ꯊꯥꯔꯝꯗ꯭ꯔꯕ ꯅꯨꯡꯉꯥꯏꯅꯤꯗꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯀꯥꯏꯅ ꯐꯨꯔꯣꯏꯅ ꯈꯜꯂꯤ ꯃꯥꯜꯂꯦꯅꯦ ꯃꯣꯏ ꯑꯩꯅ ꯍꯦ ꯆꯥꯛ 이싱 ꯂꯣꯏꯁꯜꯂꯣ ꯍꯥꯏꯗꯤ ꯑꯃꯨꯖꯥ ꯉꯥꯇꯩ ꯄꯨꯔꯛꯑꯦ 이거는 할머니 가만둬 너희네 비행기 한 번 넘으니까 너희네 양 손인가봐 할머니 ꯂꯧꯒꯨꯝꯕ ꯆꯠꯍꯟꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯔꯛꯇꯅ ꯁꯣꯝꯗꯅ ꯂꯧꯔꯤꯖꯦ ꯂꯧꯊꯣꯛꯈ꯭ꯔꯒ ꯊꯕꯛ ꯁꯨ ꯌꯥꯔꯛꯇꯕꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂ ꯍꯜꯂꯛꯄꯅꯦ ꯃꯣꯕꯥꯏꯜꯗ ꯂꯣꯏ ꯁꯤꯕ ꯇꯥꯔꯦ ꯅꯣꯏ ꯍꯣꯏ ꯆꯪꯉꯣ ꯍꯥꯏꯌꯣ ꯃꯣꯏꯗꯣ ꯒꯦꯝ ꯍꯧꯅ ꯇꯧꯔꯒꯦ ꯍꯣꯏ ꯑꯃꯨꯖꯥꯎ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯅ ꯅꯣꯏꯒꯤ ꯒꯦꯝ ꯍꯩꯗꯣ ꯁꯥꯟꯅꯔꯤ ꯑꯣꯏꯔꯝꯅꯤꯅꯦ ꯁꯥꯟꯅꯗꯦ ꯅꯪꯅꯅꯦ ꯊꯕꯛ ꯑꯃ ꯍꯥꯏꯕꯗꯅꯅꯦ ꯍꯣꯏ ꯉꯥꯛꯇ ꯍꯜꯂꯛꯑꯀꯥꯟꯗꯅꯦ ꯏꯍꯤꯡ ꯑꯗꯨꯝ ꯍꯦꯛ ꯂꯩꯔꯝꯃꯤ ꯍꯥꯏꯒꯗꯕꯗꯣ ꯑꯗꯨꯝ ꯍꯥꯏꯔꯝꯃꯣ ꯀꯩꯗꯧ ꯍꯥꯏꯅꯣ ꯌꯥꯔꯦ ꯀꯣ ꯒꯦꯝꯗꯣ ꯈꯔ ꯁꯥꯟꯅꯔꯗꯤ ꯌꯥꯔꯦ ꯂꯥꯏꯔꯤꯛꯁꯨ ꯑꯌꯥꯝꯕ ꯂꯣꯏ ꯐꯥꯔꯦ ꯑꯗꯨꯏꯁꯨ ꯒꯦꯝ ꯑꯃꯅꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯁꯥꯟꯅꯕꯅꯤꯕ ꯒꯦꯝꯗꯣ ꯈꯔ ꯁꯥꯟꯅꯔꯗꯤ ꯌꯥꯔꯦ ꯊꯝꯃꯣ ꯐꯣꯟꯗꯨꯗ ꯌꯦꯡꯕꯗꯅꯦ ꯅꯃꯤꯠ ꯁꯣꯛꯑꯒꯅꯦ ꯂꯥꯏꯌꯦꯡꯅꯕ ꯄꯩꯁꯥ ꯂꯩꯇꯦꯀꯣ ꯏꯃꯥ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯤꯝ ꯄꯨꯜꯂꯤꯅꯦ ꯇꯧꯔꯤꯁꯤꯕꯨ ꯅꯨꯛ ꯉꯥꯛꯇ ꯄꯨꯟꯖꯜꯂꯗꯅ ꯑꯩꯈꯣꯏꯅꯤ ꯌꯥꯎꯔꯝꯗ꯭ꯔꯗꯤꯀꯣ ꯁꯤꯁꯦ ꯂꯣꯏꯔꯗꯕꯅꯤ ꯀꯔꯤꯅꯣ ꯅꯪ ꯆꯦꯜꯂꯤꯗꯨ ꯁꯣꯝ ꯂꯥꯛꯑꯣ ꯍꯩꯃꯥ ꯄꯣꯔꯣ ꯑꯄꯪꯕꯁꯤꯡꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯍꯦꯟꯅ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯍꯥꯏꯕꯅꯦ ꯍꯩꯇ꯭ꯔꯗꯤ ꯀꯩꯗꯧ ꯌꯥꯔꯣꯏꯅꯣ ꯈꯪꯗꯦ ꯌꯦꯡꯉꯝꯕꯅꯤꯗꯣ ꯂꯤꯂꯥ ꯁꯨꯝ ꯌꯦꯡꯉꯝꯕꯅꯦ ꯅꯨꯡꯉꯥꯏ ꯀꯩꯕꯨ ꯇꯧꯗꯣꯏꯅꯣ ꯑꯗꯨꯝ ꯀꯩꯅꯣ ꯌꯦꯡꯉꯒ ꯂꯤꯂꯥ ꯌꯦꯡꯉꯒ ꯑꯗꯨꯝ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤꯅꯤꯗꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯉꯁꯥꯏꯗꯒꯤ ꯐꯣꯟꯁꯦ ꯁꯨꯛꯊꯥ ꯊꯥꯗꯣꯛꯇꯦꯕ ꯐꯣꯟꯁꯤꯡꯁꯦ ꯂꯣꯏ ꯈꯣꯝꯖꯤꯜꯂꯒꯅꯦ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯗꯤꯅꯦ ꯑꯉꯥꯡꯁꯤꯡꯁꯦ ꯈꯔ ꯐꯒꯗꯕꯅꯤ ꯑꯩꯅ ꯃꯊꯥ ꯁꯥꯏ ꯁꯨꯃꯥꯏꯅꯅꯦ ꯃꯃꯥꯁꯤꯡꯁꯤꯁꯨ ꯂꯣꯏ ꯃꯊꯥ ꯁꯥꯔꯝꯅꯤ ꯍꯥꯏꯕ ꯐꯣꯟꯁꯤꯡꯁꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯣꯏ ꯍꯣꯔꯦꯟ ꯇꯧꯔꯛꯀꯦꯀꯣ ꯑꯗꯨꯗꯤ ꯑꯩꯁꯦ ꯐꯖꯅ ꯅꯝꯕꯅꯦꯕ ꯑꯗꯨꯗ ꯀꯩꯅꯣꯒꯁꯦ ꯑꯩꯅ ꯍꯦꯜꯂꯦ ꯍꯥꯏꯕꯗꯨꯗ ꯂꯥꯏꯛꯀꯁꯦ ꯃꯌꯥꯝ ꯍꯦꯟꯀꯠꯂꯦ ꯌꯦꯡꯉꯣꯅꯦ ꯆꯥꯡ ꯅꯥꯏꯅ ꯅꯝꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤꯒꯁꯦ ꯐꯖꯅ ꯑꯗꯨꯝ ꯌꯥꯔꯦꯅ ꯕꯤꯠꯁꯤ ꯈꯔ ꯂꯩꯕꯅ ꯍꯥꯏꯔꯁꯨ ꯂꯥꯏꯛ ꯑꯝꯇ ꯍꯦꯟꯀꯠꯇꯕꯅꯤ ꯉꯁꯤꯗꯤ ꯐꯅꯌꯥꯝ ꯂꯩ ꯉꯁꯤꯁꯦ ꯅꯤꯅꯤ ꯄꯥꯜꯂꯝꯒꯅꯤꯅꯦ ꯍꯌꯦꯡꯁꯦ ꯍꯨꯝꯅꯤ ꯄꯥꯜꯂꯕ ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯉꯥ ꯊꯣꯡ ꯆꯥꯔꯕ ꯐꯣꯟꯁꯦ ꯍꯦ ꯃꯁꯤ ꯐꯣꯟ ꯑꯃ ꯄꯥꯏꯈ꯭ꯔꯗꯤ ꯃꯤꯒ ꯑꯝꯇ ꯎꯗꯦꯅꯦ ꯃꯁꯤ ꯐꯣꯟ ꯎꯗꯦꯅꯦ ꯃꯁꯦ ꯐꯣꯟꯁꯦ ꯄꯥꯏꯈ꯭ꯔꯗꯤ ꯃꯁꯤ ꯍꯦ ꯅꯃꯤꯠꯀꯗꯣ ꯌꯦꯡꯈꯠꯂꯣ ꯑꯗꯨꯃꯥꯏꯅ ꯐꯣꯟ ꯑꯃ ꯄꯥꯏꯈ꯭ꯔꯗꯤ ꯀꯔꯤꯅꯣ ꯍꯦ ꯅꯃꯤꯠꯀꯗꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯈꯠꯂꯣ ꯅꯪꯁꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯇꯧꯔꯤꯁꯤꯕꯨ ꯅꯦꯠꯁꯤꯕꯣ ꯑꯃꯨꯖꯥ ꯅꯪ ꯅꯦꯠ ꯌꯥꯕ꯭ꯔꯣ ꯌꯥꯗꯤꯌꯦ ꯑꯩ ꯐꯣꯟ ꯌꯥꯗꯕ꯭ꯔꯥ ꯐꯣꯟ ꯌꯥꯗꯕ꯭ꯔꯥ ꯉꯁꯥꯏꯗꯒꯤ ꯀꯩꯅꯣ ꯐ꯭ꯂꯥꯏ ꯃꯣꯠꯀꯁꯦ ꯑꯃꯨꯛ ꯇꯧꯔꯒ ꯌꯦꯡꯉꯕꯅꯦ ꯊꯝꯃꯒ ꯑꯃꯨꯛ ꯌꯦꯡꯉꯕꯅꯦ ꯅꯪꯁꯨ ꯌꯥꯗꯕ꯭ꯔꯣ ꯐ꯭ꯂꯥꯏ ꯃꯣꯠ ꯑꯩꯁꯨ ꯍꯟꯖꯟ ꯊꯝꯃꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔ ꯌꯦꯡꯉꯕꯅꯤ ꯌꯥꯗꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯦꯜ ꯈꯛꯇ꯭ꯔꯥ ꯍꯥꯏꯔ ꯅꯪ ꯖꯤꯑꯣꯁꯤꯅ ꯌꯥꯗꯕ꯭ꯔꯥ ꯌꯥꯗꯤꯌꯦ ꯀꯩꯅꯣ ꯅꯦꯠꯀ ꯊꯤꯡꯅꯤ ꯍꯥꯏꯕ꯭ꯔꯥ ꯑꯁꯦꯡꯕꯩ ꯊꯤꯡꯈ꯭ꯔꯖꯥꯠꯂꯣ ꯑꯩꯗꯤ ꯐꯥꯒꯤ ꯑꯣꯏꯕꯣꯏ ꯅꯤꯡꯉꯦ ꯉꯔꯥꯡ ꯏꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯛꯄꯅꯦ
예, 이 다오기는 김선이가 안 강하거든요. 니가 팀 그래봐. 생물 팀 말래. 이야. 제, 난 포토 미용라. 포토. 나 삭경 핀뽕 말하네. Cái đó là sao? Cái gallery phá gì mà nè, tôi gallery cái nó tôi trong nhiều cái anh chị giàu rồi nè. Nó cái lấy rong cha cái số đấy nghe ra được kìa. Gallery là giàu rồi, dần gì mà tôi nhìn ngay bây giờ là cái gallery đó, nó phim giàu rồi. Bắt tao vào mấy điều. Bắt cái rapor rồi, không sao lỗi. Phim gì vậy mà nó nhìn ngay nhau rồi. Amuza, cái đi cái đâu rồi chú? Ai đâu, tôi không gần đây, cái tôi ai đâu. Ồ không ba, Ozita là hai bên cái nó cái phim mẹ mèo ấy nằm tại capu rồi. Cái cá da. Mẹ mèo em này, du capu. Cái đâu cái cá gì hoài gì mà cái gì mà nè nó hoài gì nè bro. À số dịch tiệm phăng nhìn tôi đi cái nó. À phăng ai ao capu. Ha, cái đi nuôi là cha sinh được phone bay cái gì nuôi thần nó tía, ai cái gì nè, răng cái nè, cầm đâu không ra, ai mẹ, im yum halak cái gì cái rồi cái yum halak nè. Mới chỉ mình nào không này đi, tụi cả kinh quân gì, nào bây giờ mới lên rồi mấy bạn nhé, thì hay là nè, em nói ấy, bị gì gì em thấy, nè thì nghe bà, anh gì chứ, phone thì gì mà mình sẽ số cái đó này, bị em bắt khai hay bà, khôi bao, thay nó phone phải cái đó khôi bao chỉ mình sẽ số ở bên này bà, tụi mới này phone chỉ phải, mình chụp lại đi phải sao muốn tiền cái gì mà mình lại gì vậy đó. Isam pakre yang pakre ni thing baje adu bilis tu nate moi na kapi je kari butar hai ber kai mai ne o butar to kapa gi ne nungti gi kapi no magi loi gre dana adu butar kapa da eje paisa je kut la bani ado stay ni thing gar ne butar ju kapa ro bilin sa paro paisa yam se fu era da bani adu ga atombo ne loi re game sanna bada sire ga hinga ha le kallo tawdana ne numidal ju tumde mami ni kha ga dum sin hure ki bam yaw re bhut ba le ha ba isa nupa do khara ga mure thiri ngai duga ahin na ne urau tharau tawdana tumaroi atuga ne nungdin ji da tumde ba tai bang pan sabat na re ai cha jing je yadre nupa je khara thina ngang uraga ni sa cha gi dra na pakhatana yam kana ju ngang dra bani ai je du nupi jimna ne thi ne ngang ubada chen thok khradi thanda thok mayam je ko ngawrani matam ju sadri na ngang dra bani ai ho thamo nang je gi wari mayam je taning amaro ai ju ne li be hek haugi du ne li pe hek nungai traba haina kari no tawisna kai no taisi wa di ju wa Nang kia yang hay oi nó tổng nang hay mà nó tổng. Cái gì mà đây nọ? Oi tổng. San gì mà nó hậu vậy đó. Oh no! Phari ra sin adum hang ge phone pa ni dane machi manau ni ga kaura mani masak pu khang na ro moi ne mai wa kaung na ngang na dan khara taw ri phari asin par Ya nó gì vậy kìa. Cái gì đó? Khoi mama sabi ge principal khoi do ge. Imai phải tới bên ngoài rồi làm mẹ. nungai air condition Video namage free sang ma kon ta bada jiji yo re. Cái cái này kìa. Sangom giao ra. Movie cái gì qua? Movie sẽ cái gì qua? Movie sẽ movie. Sao cái gì cái gì.